ꯊꯦꯡꯉꯦ ꯄꯨꯡ 9 ꯍꯦꯜꯂꯦ ꯑꯗꯣ ꯀꯅꯥ ꯂꯥꯏꯟꯗ ꯂꯩꯕꯤꯔꯤꯒꯦ? ꯑꯩꯒꯤ ꯃꯔꯨꯞ ꯃꯄꯥꯡ ꯁꯝꯁꯦ ꯀꯣꯏꯁꯦ ꯉꯔꯥꯡ ꯀꯩꯅꯣ ꯇꯧ ꯉꯁꯤ ꯑꯗꯨꯝ ꯁꯦꯡꯕꯅꯦ ꯑꯗꯣ ꯍꯌꯦꯡ ꯑꯣꯏꯅ ꯐꯥꯜꯂꯒꯦ꯫ ꯑꯗꯨꯒ ꯑꯩꯅ ꯉꯁꯤ ꯂꯥꯏꯚ ꯂꯥꯛꯏꯁꯤꯅ ꯀꯩꯁꯨ ꯀꯩꯅꯣꯝꯇ ꯂꯩꯇꯦ ꯑꯗꯣ ꯑꯩ ꯑꯗꯨꯝ ꯋꯥꯔꯤꯗꯣ ꯑꯩ ꯉꯔꯥꯡ ꯍꯥꯏꯖꯔꯝꯕ ꯀꯩꯅꯣꯗꯨꯁꯨ ꯃꯇꯦꯛ ꯑꯃꯁꯨ ꯑꯗꯨꯝ ꯂꯩꯅꯤꯡꯕ ꯑꯗꯨꯅ ꯃꯌꯥꯝꯗ ꯀꯩꯅꯣ ꯇꯧꯅꯔꯗꯤ ꯀꯃꯦꯟ ꯇꯧꯕꯤꯔꯛꯎ꯫ ꯑꯗꯨꯒ ꯑꯩꯅ ꯊꯥꯒꯠꯄ ꯆꯦꯟꯅꯦꯜꯗ ꯊꯥꯒꯠꯄ ꯚꯤꯗꯤꯑꯣ ꯃꯌꯥꯝꯁꯤꯗꯤ ꯑꯗꯨꯝ ꯃꯌꯥꯝꯅ ꯄꯥꯝꯅꯕꯁꯨ ꯌꯥꯏ ꯄꯥꯝꯅꯕꯗ ꯑꯗꯨꯒ ꯑꯗꯨꯝ ꯌꯥꯝ ꯄꯥꯝꯅꯕꯁꯨ ꯌꯥꯎꯋꯤ꯫ ꯑꯗꯩ ꯌꯥꯝꯅ ꯍꯦꯟꯖꯟꯅ ꯀꯩꯅꯣ ꯇꯧꯕꯁꯨ ꯅꯠꯇꯦ꯫ ꯑꯗ ꯃꯌꯥꯝꯅ ꯂꯥꯏꯐꯇ ꯂꯥꯛꯑꯒꯗꯤ ꯑꯗꯨꯝ ꯀꯃꯦꯟꯁꯨ ꯑꯗꯨꯝ ꯇꯧꯕꯤꯔꯛꯎ ꯀꯩꯁꯨ ꯀꯥꯏꯗꯦ꯫ ꯑꯗꯨꯒ ꯈꯤꯇꯪ ꯊꯦꯡꯉꯕꯅꯤꯅ ꯍꯧꯖꯤꯛ ꯆꯥꯛ ꯆꯥꯅꯕ ꯃꯇꯝ ꯑꯣꯏꯔꯝꯒꯅꯤ ꯑꯩꯗꯤ ꯍꯦꯛꯇ ꯆꯥꯛ ꯇꯣꯛꯄꯗ ꯉꯥꯏꯔꯤ ꯉꯁꯥꯏ ꯈꯔ ꯉꯟꯅ ꯀꯩꯅꯣ ꯇꯧꯒꯦ ꯇꯧꯕꯗꯣ ꯌꯥꯗ꯭ꯔꯦꯕ ꯍꯥꯏꯕꯗꯤ ꯆꯥꯛ ꯀꯩꯅꯣ ꯇꯧ ꯂꯩꯁꯜꯂꯦ ꯑꯗꯩ ꯑꯃꯨꯛ ꯆꯥꯛ ꯆꯥꯕ ꯃꯇꯝꯗ ꯐꯔꯛ ꯑꯃ ꯏꯇꯥ ꯇꯥꯔꯗꯧꯕ ꯑꯗꯣ ꯄꯨꯡ 7ꯗ ꯂꯥꯛꯀꯦꯅ ꯇꯧꯔꯝꯕꯅꯤ ꯄꯨꯡ 7ꯁꯦ ꯈꯤꯇꯪ ꯃꯦꯟꯇꯦꯟ ꯇꯧꯕ ꯋꯥꯏ꯫ ꯑꯗꯨꯅ ꯄꯨꯡ 7ꯁꯤꯗꯤ ꯀꯩꯅꯣ ꯇꯧꯗ꯭ꯔꯦ꯫ ꯀꯅꯥꯒꯨꯝꯕ ꯂꯥꯏꯐꯇ ꯂꯩꯔꯒꯗꯤ ꯑꯗꯨꯝ ꯂꯥꯏꯐꯁꯤꯅ ꯖꯁ ꯀꯩꯅꯣꯅꯤꯗ ꯁꯛ ꯑꯃ ꯑꯗꯨꯝ ꯀꯩꯅꯣ ꯇꯧꯔ ꯃꯤꯒꯤꯀꯣ ꯀꯩꯅꯣ ꯑꯣꯏꯕ ꯍꯥꯏꯇꯥꯔꯦ ꯑꯩꯒꯤ ꯄꯥꯎꯗꯝ ꯇꯝꯅꯤꯡꯕꯗꯨꯁꯨ ꯑꯗꯨꯝ ꯁꯤ ꯑꯣꯏꯗꯤ ꯀꯩꯅꯣ ꯇꯧꯋꯤꯗꯅ ꯚꯤꯗꯤꯑꯣ ꯇꯧꯔꯒ ꯀꯥꯞꯄ ꯂꯩꯕꯗꯨꯁꯨ ꯅꯨꯡꯉꯥꯏꯇꯦ ꯂꯥꯏꯚ ꯑꯣꯏꯔꯗꯤ ꯁꯥꯛ ꯁꯛ ꯎꯅꯕꯅꯤꯅ ꯑꯦ ꯁꯤꯅ ꯁꯨꯃꯥꯏꯅ ꯇꯧꯁꯤ ꯈꯣꯠꯁꯤ ꯍꯥꯏꯕ ꯑꯃꯁꯨ ꯀꯩꯅꯣ ꯇꯧꯕ ꯂꯩꯗꯅ ꯑꯗꯨꯒꯤꯅꯤꯗ꯫ ꯑꯩ ꯁꯦꯠꯇꯤꯡꯁꯦ ꯈꯤꯇꯪ ꯀꯩꯅꯣ ꯇꯧ ꯃꯥꯜꯂꯦ꯫ ꯑꯗꯨꯝ ꯉꯁꯤꯗꯤ ꯑꯩꯅ ꯇꯧꯒꯗꯣꯏꯁꯤꯅ ꯑꯩ ꯁꯥꯎꯟꯁꯦ ꯑꯗꯨꯝ ꯇꯥꯕ꯭ꯔꯥ ꯇꯥꯗꯤ ꯑꯗꯨꯝ ꯇꯥꯏ ꯇꯥꯗ꯭ꯔꯒꯅ ꯇꯥꯗ꯭ꯔꯦ ꯈꯤꯇꯪ ꯂꯩꯈꯠꯄ ꯌꯥꯕ ꯑꯣꯏꯗꯤ ꯂꯩꯈꯠꯄꯤꯔꯛꯑꯣ꯫ ꯑꯩ ꯇꯔꯄꯣꯟ ꯂꯣꯏꯈ꯭ꯔꯦ, ꯗꯨꯔꯒꯥ ꯄꯨꯖꯥ ꯂꯣꯏꯈ꯭ꯔꯦ, ꯇꯔꯄꯣꯜ ꯂꯣꯏꯔꯦ ꯍꯧꯖꯤꯛ ꯃꯦꯔꯥ ꯋꯥꯌꯨꯡꯕ ꯀꯩꯅꯣꯗꯒꯤ ꯂꯥꯛꯑꯅꯤ ꯍꯟꯗꯛꯀꯤ ꯄꯨꯔꯅꯤꯃꯥꯗꯒꯤ ꯋꯥꯌꯨꯡꯕ ꯂꯥꯛꯑꯅꯤ ꯃꯊꯪ ꯄꯨꯔꯅꯤꯃꯥꯗ ꯋꯥꯛꯊꯣꯛꯄ ꯑꯃ ꯂꯥꯛꯑꯅꯤ꯫ ꯑꯗꯨꯅ ꯁꯤꯁꯨ ꯑꯩꯈꯣꯏꯅ ꯑꯗꯨꯝ ꯃꯦꯟꯇꯦꯟ ꯇꯧꯕꯅ ꯐꯩ꯫ ꯑꯗꯣ ꯃꯦꯔꯥ ꯋꯥꯌꯨꯡꯕꯁꯦ ꯑꯩꯈꯣꯏ ꯊꯥ ꯑꯃꯒꯨꯝꯕꯗꯤ ꯑꯗꯨꯝ ꯋꯥꯔꯤ ꯅꯨꯡꯇꯤꯒꯤꯀꯣ ꯋꯥꯔꯤ ꯇꯥꯕ ꯈꯣꯠꯄ ꯑꯗꯨꯝ ꯇꯧꯅꯩꯗꯅ ꯈꯨꯜ ꯂꯩꯀꯥꯏ ꯈꯪꯗꯦ ꯌꯨꯝꯗ ꯈꯪꯗꯦ ꯑꯩꯁꯨ ꯌꯨꯝꯗ ꯑꯃ ꯇꯧꯒꯅꯤ ꯑꯗꯨꯗꯤ ꯑꯩꯁꯤꯗꯤ ꯑꯌꯨꯛ ꯅꯨꯡꯊꯤꯟꯗ ꯇꯧꯗꯣꯏꯅꯤ ꯁꯟꯙꯥ ꯑꯗꯨꯋꯥꯏꯗ ꯇꯧꯔꯗꯣꯏꯅꯤ꯫ ꯑꯗꯨꯅ ꯏꯆꯥ ꯅꯨꯄꯥꯁꯦ ꯂꯥꯏꯔꯤꯛ ꯄꯥꯅꯤꯡꯗꯕ꯭ꯔꯥ ꯀꯩꯅꯣꯝ ꯇꯧꯋꯤ ꯂꯥꯏꯔꯤꯛ ꯄꯥꯒꯦ ꯍꯥꯏꯔꯣ? ꯄꯥꯊꯣꯛꯎꯔꯣ ꯆꯣ ꯃꯥ ꯆꯥꯛ ꯆꯥꯔ ꯃꯇꯨꯡꯗ ꯃꯇꯦꯡ ꯑꯃ ꯂꯦꯁꯟ ꯃꯆꯥ ꯑꯃ ꯐꯥꯅꯕ ꯈꯔ ꯑꯗꯨ ꯀꯩꯅꯣ ꯇꯧꯍꯜꯂꯦ꯫ ꯑꯗꯣ ꯉꯔꯥꯡ ꯑꯩ ꯍꯥꯏꯖꯈꯤꯕꯗꯨꯅꯦ ꯃꯦꯔꯥ ꯋꯥꯌꯦꯡꯕꯒꯤ ꯆꯦꯞꯇꯔꯁꯤꯃ ꯁꯤ ꯂꯩꯔꯦ꯫ ꯑꯩ ꯋꯥꯔꯤ ꯃꯌꯥꯝꯗꯣ ꯊꯥꯒꯠ ꯉꯝꯕ꯭ꯔꯥ ꯌꯦꯡꯒꯦ ꯑꯞꯂꯣꯗ ꯇꯧꯕ ꯉꯝꯕ꯭ꯔꯥ ꯌꯦꯡꯒꯅꯤ꯫ ꯑꯗꯨꯒ ꯁꯨꯃꯥꯏꯅ ꯂꯥꯏꯞ ꯂꯥꯛꯑꯒꯀꯣ ꯀꯃꯦꯟꯠꯀ ꯂꯥꯛꯄꯁꯤꯅ ꯑꯃꯨꯛ ꯄꯨꯔꯥ ꯀꯟꯚꯔꯁꯦꯁꯟꯗꯣ ꯑꯣꯏꯗꯅ ꯍꯧꯖꯤꯛꯀꯤꯁꯤꯅ ꯑꯩꯅ ꯑꯅꯧꯕ ꯑꯩꯒꯤ ꯈꯣꯡꯆꯠꯀꯤꯀꯣ ꯋꯥꯔꯤ ꯃꯇꯦꯛ ꯑꯃꯇꯒ ꯑꯗꯨꯝ ꯉꯁꯤ ꯉꯥꯏꯍꯥꯛ ꯈꯟꯕꯅꯦ ꯉꯔꯥꯡꯁꯨ ꯑꯩ ꯍꯥꯏꯔ ꯀꯥꯟꯗ ꯑꯩ ꯆꯍꯤꯁꯦ ꯊꯤꯍꯧꯗ꯭ꯔꯦ ꯁꯤ ꯑꯦꯔꯥꯎꯟ 2016 ꯑꯗꯨꯋꯥꯏꯗ ꯑꯣꯏꯔꯝꯒꯗ꯭ꯔꯥ 2016 ꯁꯤꯗ 16ꯂ 17ꯂ ꯑꯩꯈꯣꯏ ꯀꯣꯚꯤꯠ ꯂꯥꯛꯄꯁꯤꯅ 2020 ꯑꯗꯨꯋꯥꯏꯗ ꯂꯥꯛꯑꯦꯅ ꯈꯜꯂꯣꯀꯣ 17ꯒꯨꯝꯕ ꯑꯣꯏꯔꯝꯒꯗ꯭ꯔꯥ ꯈꯪꯗꯦ 16-17 ꯑꯗꯨꯋꯥꯏꯗ ꯑꯣꯏꯔꯝꯒꯗꯧ ꯃꯥꯜꯂꯦ ꯑꯩꯁꯦ ꯁꯤꯡꯒꯥꯄꯨꯔꯗ ꯆꯠꯄꯅꯤꯗ ꯃꯗꯨ ꯁꯤꯡꯒꯥꯄꯨꯔꯒꯤ ꯑꯍꯥꯟꯕ ꯆꯠꯄ ꯑꯣꯏꯔ ꯃꯥꯜꯂꯦ ꯑꯩꯒꯤꯗꯨꯅ ꯑꯗꯨꯅ ꯁꯤꯡꯒꯥꯄꯨꯔꯁꯦ ꯑꯩ 2ꯔꯛ 3ꯔꯛ ꯀꯩꯅꯣ ꯆꯠꯂꯨꯔꯕꯅꯦꯕ
ꯁꯤꯡꯒꯥꯄꯨꯔ ꯆꯠꯄꯁꯤꯗ ꯃꯇꯝꯗꯨꯒ ꯑꯩꯈꯣꯏꯅ ꯆꯠꯄꯁꯦ ꯀꯩꯅꯣ ꯏꯌꯥꯔ ꯑꯦꯁꯤꯌꯥꯗ꯭ꯔ ꯀꯩꯅꯣ ꯀꯛꯈꯤ ꯁꯤꯋꯨꯔꯤꯌꯥ ꯐꯦꯁꯇꯤꯚꯦꯜ ꯍꯥꯏꯅ ꯑꯃ ꯀꯩꯅꯣ ꯇꯧꯕꯒꯤꯅꯦ ꯑꯗꯨ ꯑꯦꯇꯦꯟ ꯇꯧꯕ ꯆꯠꯂꯨꯕꯅꯤꯗ ꯑꯗꯨ ꯑꯥꯗ ꯏꯁꯄ꯭ꯂꯥꯅꯦꯠ ꯊꯤꯌꯦꯇꯔꯁꯦ ꯁꯤꯡꯒꯥꯄꯨꯔꯗ ꯌꯥꯝꯅ ꯆꯥꯎꯕ ꯊꯤꯌꯦꯇꯔꯅꯤ ꯌꯥꯝꯅ ꯃꯁꯛ ꯈꯪꯕ ꯍꯥꯏꯇꯥꯔꯦ ꯁꯤꯡꯒꯥꯄꯨꯔꯒꯤ ꯀꯩꯅꯣꯁꯤ ꯌꯥꯝ ꯆꯥꯎꯕ ꯅꯠꯇꯦ ꯃꯥꯏ ꯂꯝꯁꯤ ꯌꯥꯝ ꯆꯥꯎꯕꯗꯤ ꯅꯠꯇꯦꯕ ꯂꯝꯁꯦ ꯑꯗꯨꯝ ꯈꯔ ꯕꯤꯠ ꯂꯩꯔꯗꯤ ꯁꯥꯏꯀꯜ ꯑꯃꯅ ꯑꯗꯨꯝ ꯀꯣꯏꯕ ꯑꯗꯨꯝ ꯌꯥꯕ ꯂꯝꯅꯦꯕ ꯃꯣꯏ ꯁꯤꯡꯒꯥꯄꯨꯔ ꯄꯨꯔꯥ ꯁꯤꯡꯒꯥꯄꯨꯔꯁꯤꯃ ꯃꯥꯏ ꯊꯪꯅꯅ ꯃꯂꯦꯁꯤꯌꯥ ꯂꯩꯔꯦꯅ ꯃꯂꯦꯁꯤꯌꯥꯁꯤꯁꯨ ꯕꯥꯏ ꯔꯣꯠꯇ ꯄꯨꯡ 4 ꯂꯝꯕꯤꯅꯦꯕ ꯃꯣꯏ ꯕꯣꯔꯗꯔꯗ ꯍꯥꯟꯅꯗꯤ ꯃꯣꯏ ꯄꯨꯟꯁꯤꯟꯅꯔꯝꯃꯦ ꯑꯗꯣ ꯃꯣꯏ ꯀꯩꯅꯣ ꯇꯧꯕꯗꯩ ꯇꯣꯈꯥꯏꯅꯈ꯭ꯔꯦꯅ ꯑꯗꯣ ꯁꯤꯡꯒꯥꯄꯨꯔ ꯆꯠꯄꯁꯦ ꯃꯣꯏꯗꯤ ꯌꯥꯝ ꯆꯦꯛꯁꯤꯜꯂꯤ ꯁꯤꯡꯒꯥꯄꯨꯔ ꯆꯠꯄꯗ ꯑꯩꯈꯣꯏ ꯃꯌꯥꯝꯅ ꯈꯪꯕꯤꯒꯗꯕ ꯀꯩꯒꯨꯝꯕ ꯇꯨꯡꯗ ꯆꯠꯄꯤꯔꯒꯁꯨꯀꯣ ꯑꯩꯈꯣꯏ ꯆ꯭ꯋꯤꯡꯒꯝ ꯄꯨꯕ ꯌꯥꯗꯦ ꯁꯤꯡꯒꯥꯄꯨꯔꯗ ꯑꯗꯣ ꯃꯣꯏꯗꯤ ꯔꯨꯜ ꯑꯦꯟ ꯔꯤꯒꯨꯂꯦꯁꯟꯁꯤ ꯌꯥꯝꯅ ꯏꯁꯇ꯭ꯔꯤꯛ ꯑꯣꯏ ꯁꯝꯅ ꯍꯥꯏꯔꯕꯗ ꯑꯩꯈꯣꯏ ꯁꯤꯗ ꯍꯧꯖꯤꯛ ꯅꯤꯁꯥ ꯄꯩꯁꯥ ꯃꯌꯥꯝ ꯆꯥꯅꯩꯅ ꯅꯤꯁꯥ ꯆꯥꯕꯁꯦ ꯑꯩꯈꯣꯏꯒꯤ ꯁꯝꯅ ꯍꯥꯏꯔꯕꯗ ꯍꯧꯖꯤꯛ ꯄꯥꯎꯗꯔꯒꯁꯦ ꯃꯃꯤꯡꯒꯁꯦ ꯄꯟꯅꯤꯡꯗ꯭ꯔꯕꯅꯦ ꯑꯩꯗꯤ ꯍꯦꯔꯣꯏꯟꯒꯁꯦ ꯒ꯭ꯔꯥꯝ 6 ꯁꯨꯔꯒꯗꯤ ꯃꯤꯁꯦ ꯍꯦꯡ ꯇꯧꯊꯣꯛꯄꯒꯤ ꯃꯣꯏ ꯅꯤꯌꯣꯝ ꯂꯩꯌꯦꯕ ꯑꯗꯨꯅ ꯃꯗꯨꯐꯧ ꯂꯩ ꯁꯤꯡꯒꯥꯄꯨꯔꯁꯦ ꯑꯗꯨꯗꯩꯗꯤ ꯑꯩꯈꯣꯏꯅ ꯇꯣꯜ ꯄ꯭ꯂꯥꯖꯥꯗ ꯍꯧꯖꯤꯛꯇꯤ ꯏꯁꯀꯦꯅꯤꯡ ꯇꯧꯔꯦꯅ ꯍꯥꯟꯅꯗꯤ ꯄꯩꯁꯥ ꯑꯣꯏꯅ ꯄꯤꯅꯔꯝꯃꯦ ꯑꯗ ꯍꯧꯖꯤꯛꯇꯤ ꯐꯥꯁ ꯇꯦꯛ ꯑꯗꯨ ꯇꯦꯛ ꯑꯗꯥ ꯇꯦꯛ ꯃꯌꯥꯝ ꯂꯥꯛꯑꯦꯗꯅ ꯑꯁꯤꯅꯁꯨ ꯀꯌꯥ ꯀꯩꯅꯣ ꯇꯧꯅꯗ꯭ꯔꯦ ꯑꯁꯤꯒꯤ ꯄꯣꯠꯁꯦ ꯑꯩ ꯒꯥꯔꯤꯗ ꯐꯥꯁꯇꯦꯛꯀꯤ ꯑꯗꯨꯃꯥꯏꯅ ꯑꯃ ꯅꯞꯄꯅꯤꯗꯅ ꯆꯤꯞ ꯑꯃ ꯅꯞꯄꯅꯤ ꯁꯤ ꯆꯤꯞꯁꯦ ꯁꯄꯣꯁ ꯒꯦꯠꯁꯤꯃ ꯂꯥꯛꯄꯗ $1ꯅꯤ ꯍꯥꯏꯔꯣꯀꯣ ꯁꯤꯡꯒꯥꯄꯨꯔꯤ ꯗꯣꯂꯔ ꯁꯤꯡꯒꯥꯄꯨꯔ ꯗꯣꯂꯔꯁꯦ ꯑꯃꯦꯔꯤꯀꯟ ꯗꯣꯂꯔꯗꯗꯤ ꯈꯤꯇꯪꯗꯤ ꯇꯥꯕꯅꯦ ꯃꯣꯏꯅ ꯐꯣꯔ ꯑꯦꯛꯖꯥꯝꯄꯜ ꯑꯃꯦꯔꯤꯀꯟ ꯗꯣꯂꯔꯁꯦ ꯃꯇꯝꯗ 65 ꯄꯤꯔꯦꯅ ꯈꯜꯂꯣꯀꯣ ꯑꯗꯣ ꯁꯤꯡꯒꯥꯄꯨꯔ ꯗꯣꯂꯔꯁꯤꯅ ꯑꯃꯨꯛ 40 ꯑꯗꯨꯃꯥꯏꯅꯒ ꯂꯩꯌꯦꯕ ꯁꯤꯡꯒꯥꯄꯨꯔꯤ ꯗꯣꯂꯔꯁꯦ ꯑꯗꯨꯅ 40 ꯔꯨꯄꯤꯁꯅꯤꯀꯣ ꯍꯥꯏꯖꯩꯁꯦ ꯉꯁꯥꯏꯒꯤ ꯇꯣꯜ ꯇꯦꯛꯁ ꯃꯐꯝꯁꯦ ꯍꯦꯛ ꯂꯥꯟꯊꯣꯛꯄꯁꯤꯒ $1 ꯍꯥꯏꯅ ꯂꯧꯔꯣꯀꯣ ꯑꯗꯣ ꯑꯩꯁꯦ ꯇꯦꯛꯁꯦ ꯅꯞꯇꯕ ꯈꯣꯠꯇꯕ ꯌꯥꯎꯔꯒꯗꯤ ꯃꯥꯏ ꯒꯦꯠꯁꯤꯗꯤ ꯑꯗꯨꯝ ꯍꯥꯡꯒꯅꯤ ꯑꯗꯨꯝ ꯃꯥꯏ ꯀꯦꯃꯦꯔꯥ ꯀꯥꯞꯍꯧꯒꯅꯦꯕ ꯉꯁꯥꯏꯒꯤ ꯅꯪꯅ ꯄꯩꯁꯥ ꯄꯤꯔꯝꯗꯕꯒꯤ ꯑꯗꯨꯒ ꯐꯥꯏꯟ ꯂꯥꯛꯄꯗꯗꯤ $5 $10 ꯑꯗꯨꯃꯥꯏꯅ ꯈꯛ ꯂꯥꯛꯀꯅꯦꯕ ꯃꯥꯏ ꯐꯥꯏꯟꯁꯦ ꯑꯗꯨꯅ ꯁꯤ ꯃꯣꯏ ꯌꯥꯝꯅ ꯔꯨꯜ ꯑꯦꯟ ꯔꯤꯒꯨꯂꯦꯁꯟꯁꯦ ꯊꯨꯒꯥꯏꯕ ꯌꯥꯗꯦ ꯁꯝꯅ ꯍꯥꯏꯔꯕꯗ ꯑꯩꯒꯤ ꯌꯨꯝꯊꯪꯕꯁꯦ ꯌꯨꯝ ꯊꯪꯅꯕꯗ ꯋꯤꯗꯥꯎꯠ ꯄꯥꯔꯃꯤꯁꯟ ꯍꯥꯏꯗꯤ ꯑꯩꯈꯣꯏꯗꯒ ꯀꯔꯤꯝ ꯍꯪꯉꯝꯗꯅ ꯒꯦꯗꯔꯤꯡ ꯑꯃ ꯇꯧ ꯌꯥꯝ ꯂꯥꯡ ꯈꯣꯠꯇꯧꯔꯕ ꯑꯩ ꯄꯨꯂꯤꯁꯇ ꯐꯣꯟ ꯇꯧꯕ ꯌꯥꯏ ꯑꯗꯨꯃꯥꯏꯅꯁꯨ ꯀꯩꯅꯣ ꯇꯧꯋꯤ ꯑꯗꯩ ꯁꯣꯔꯣꯛꯁꯤꯁꯨꯀꯣ ꯁꯣꯔꯣꯛ ꯃꯄꯥꯟꯗ ꯄꯪꯂꯦꯞ ꯂꯦꯞꯁꯟꯕ ꯌꯥꯗꯦ ꯖꯤꯛ ꯖꯦꯛ ꯑꯩꯈꯣꯏ ꯁꯣꯔꯣꯛꯇ ꯖꯦꯕ꯭ꯔꯥ ꯀ꯭ꯔꯣꯁꯤꯡ ꯅꯠꯇꯕ ꯁꯣꯔꯣꯛ ꯃꯄꯥꯟꯁꯤꯒꯀꯣ ꯁꯤ ꯁꯣꯔꯣꯛ ꯆꯠꯄꯁꯤꯗ ꯁꯣꯔꯣꯛ ꯃꯄꯥꯟꯁꯦ ꯖꯤꯛ ꯖꯦꯛ ꯍꯥꯏꯅ ꯁꯨꯃꯥꯏꯅ ꯌꯦꯛꯐꯝ ꯂꯩꯅ ꯁꯨꯃꯥꯏꯅ ꯖꯤꯛ ꯖꯦꯛ ꯁꯨꯃꯥꯏꯅ ꯖꯤꯛ ꯖꯦꯛꯁꯦ ꯂꯩꯔꯝꯃꯕ ꯑꯗꯨꯗꯤ ꯑꯗꯨꯒ ꯂꯦꯞꯄ ꯌꯥꯗ꯭ꯔꯦ ꯁꯣꯔꯣꯛ ꯃꯄꯥꯟꯁꯤꯗ ꯑꯁꯨꯃꯥꯏꯅ ꯇꯧꯅ ꯌꯥꯝꯅ ꯀꯩꯅꯣ ꯇꯧꯕ ꯂꯝꯅꯤ ꯌꯥꯝ ꯆꯥꯎꯈꯠꯄꯁꯨ ꯌꯥꯝ ꯆꯥꯎꯈꯠꯄ ꯑꯗꯣ ꯃꯣꯏꯗ ꯂꯩꯕꯁꯦ ꯑꯦꯔꯥꯎꯟ 75 to 80% ꯃꯣꯏ ꯃꯤꯂꯦꯅꯤꯌꯔꯅꯤ ꯃꯤꯂꯦꯅꯤꯌꯔ ꯉꯥꯛꯇꯅꯦ ꯍꯥꯏꯇꯥꯔꯦꯀꯣ ꯄꯩꯁꯥ ꯄꯥꯏꯕ ꯉꯥꯛꯇ ꯄꯩꯁꯥ ꯄꯥꯏꯕ ꯂꯝꯅꯤ ꯃꯣꯏꯁꯤꯁꯨ ꯑꯗ ꯑꯩꯁꯦ ꯆꯠꯂꯦ ꯆꯠꯂꯀꯥꯟꯁꯤꯗ ꯑꯩꯁꯦ ꯀꯂꯥꯂꯝꯄꯨꯔ ꯇꯥꯔꯦ ꯀꯂꯥꯂꯝꯄꯨꯔꯗꯒꯤ ꯁꯤꯡꯒꯥꯄꯨꯔ ꯍꯣꯏ ꯆꯦꯡꯒꯤ ꯏꯌꯥꯔꯄꯣꯔꯠꯁꯦ ꯂꯥꯛꯑꯦꯀꯣ ꯂꯥꯛꯄꯁꯤꯗ ꯑꯩꯈꯣꯏ ꯒ꯭ꯔꯨꯞꯁꯤꯗ ꯑꯦꯔꯥꯎꯟ ꯑꯩꯈꯣꯏ ꯄꯨꯡꯁꯤꯗ 4 ꯑꯗꯨꯗꯩꯗꯤ ꯖꯒꯣꯏꯒ ꯀꯔꯤꯒ ꯑꯩꯈꯣꯏ ꯃꯤ 10ꯃꯨꯛꯇꯤ ꯆꯠꯂꯦꯕ ꯊꯥꯡ ꯊꯧꯕ 2 ꯌꯥꯎꯔꯦ ꯑꯗꯩ 4 ꯑꯃꯒ ꯍꯣꯏ 6 ꯃꯤ 10ꯃꯨꯛ ꯆꯠꯂꯦ ꯏꯟꯗꯤꯌꯥꯗꯒꯤ ꯑꯇꯣꯞꯄ ꯀꯩꯅꯣꯒꯤꯁꯨ ꯂꯥꯛꯏꯀꯣ ꯑꯩꯈꯣꯏ ꯏꯟꯗꯤꯌꯥꯗꯒꯤ ꯑꯦꯔꯥꯎꯟ 40 ꯗꯥꯟꯁꯔꯁꯀꯨꯝꯕ ꯆꯠꯂꯦꯕ ꯁꯥꯎꯠ ꯏꯟꯗꯤꯌꯥꯗꯒꯤ ꯂꯥꯛꯄ ꯅꯣꯔꯠ ꯏꯟꯗꯤꯌꯥꯗꯒꯤ ꯂꯥꯛꯄ ꯑꯗꯩ ꯑꯩꯈꯣꯏꯅ ꯅꯣꯔꯠ ꯏꯁ ꯏꯟꯗꯤꯌꯥ ꯃꯅꯤꯄꯨꯔꯒꯤ ꯃꯩꯇꯩ ꯑꯩꯈꯣꯏ ꯃꯩꯇꯩꯒꯤ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔ ꯔꯤꯄ꯭ꯔꯖꯦꯟꯅꯦꯕ ꯏꯟꯗꯤꯌꯥꯒꯤ ꯔꯤꯄ꯭ꯔꯖꯦꯟꯁꯦ ꯃꯌꯥꯝ ꯂꯥꯛꯅꯔꯦ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯗ ꯑꯗꯨꯝ ꯆꯠꯂꯨꯕꯅꯤ ꯔꯤꯄ꯭ꯔꯖꯦꯟ ꯍꯥꯏꯁꯦ ꯀꯩꯅꯣ ꯐꯦꯁꯇꯤꯚꯦꯜ ꯃꯣꯏꯅ ꯀꯧꯅ ꯆꯠꯄꯅꯦ ꯑꯗꯨ ꯉꯁꯥꯏ ꯏꯌꯥꯔꯄꯣꯔꯠꯁꯦ ꯂꯥꯛꯀꯥꯟꯁꯤꯗ ꯅꯨꯃꯤꯠꯁꯦ ꯃꯣꯏꯒꯤ ꯏꯂꯦꯛꯁꯟ ꯅꯨꯃꯤꯠꯁꯨ ꯊꯣꯛꯄ ꯁꯦꯀ꯭ꯌꯨꯔꯤꯇꯤꯁꯨ ꯈꯔ ꯇꯥꯏꯠ ꯑꯣꯏꯌꯦꯕ ꯅꯨꯃꯤꯠꯁꯦ ꯁꯤ ꯁꯇꯔꯗꯦ ꯑꯣꯏ ꯁꯇꯔꯗꯦ ꯅꯠꯇꯦ ꯁꯣꯔꯤ ꯁꯤ ꯐ꯭ꯔꯥꯏꯗꯦ ꯑꯣꯏꯔꯝꯕ ꯐ꯭ꯔꯥꯏꯗꯦ ꯑꯣꯏꯕꯁꯤꯗ ꯑꯩꯅ ꯆꯠꯂꯀꯥꯟꯁꯤꯗ ꯏꯌꯥꯔꯄꯣꯔꯠꯇ ꯂꯣꯏꯅ ꯑꯩꯈꯣꯏ ꯀꯨꯝꯃ ꯀꯥꯟꯁꯤꯗ ꯏꯌꯥꯔꯄꯣꯔꯠ ꯊꯣꯛꯑꯝꯗꯥꯏꯁꯤꯗ ꯑꯩꯈꯣꯏ ꯀꯁꯇꯝ ꯆꯦꯛꯀꯤꯡ ꯇꯧꯔꯦ ꯏꯁꯀꯦꯅꯔ ꯇꯧꯋꯦꯕ ꯏꯁꯀꯦꯟ ꯇꯧꯕꯁꯤꯗ ꯑꯩꯒꯤ ꯄꯨꯡꯍꯨꯠꯁꯦ ꯃꯣꯏ ꯐꯥꯔꯦ ꯄꯨꯡꯍꯨꯠ ꯑꯩꯈꯣꯏꯒꯤ ꯄꯨꯡ ꯁꯦꯝꯅꯕ ꯀꯩꯅꯣꯁꯤꯅꯤꯀꯣ ꯈꯨꯡ ꯃꯥꯟꯕꯗꯣ ꯑꯆꯧꯕꯗꯣ ꯐꯥꯔꯦ ꯑꯗꯣ ꯑꯩꯅ ꯁꯤꯗꯤ ꯏꯟꯁꯇ꯭ꯔꯨꯃꯦꯟ ꯀꯩꯅꯣ ꯇꯧꯅꯕꯅꯤ ꯁꯦꯝꯅꯕꯅꯦ ꯍꯥꯏꯅꯅꯦ ꯑꯩꯅ ꯄꯨꯡꯒꯗ ꯄꯨꯊꯣꯛ ꯁꯨꯃꯥꯏꯅ ꯁꯦꯝꯅꯕꯅꯤ ꯁꯤꯗꯤ ꯇ꯭ꯌꯨꯅꯤꯡ ꯇꯧꯅꯕꯅꯦ ꯍꯥꯏꯕꯗꯤ ꯊꯥꯗꯣꯔꯛꯑꯦꯀꯣ ꯁꯤꯃ ꯆꯠꯈ꯭ꯔꯦ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯑꯩꯈꯣꯏ ꯊꯥꯡ ꯇꯧꯕ ꯃꯣꯏ 3 ꯌꯥꯎꯕꯁꯦ ꯃꯤ ꯅꯠꯇꯦ 3ꯅꯤꯀꯣ ꯉꯁꯥꯏ ꯌꯥꯎꯔꯝꯃꯤꯗꯣ
ꯃꯣꯏ ꯑꯍꯨꯝ ꯌꯥꯎꯕꯁꯦ ꯃꯥꯒꯤ ꯑꯩꯈꯣꯏꯒꯤ ꯌꯥꯝꯗꯕꯗ ꯊꯥꯡꯁꯦ 8ꯀꯨꯝꯕꯅꯦꯕ 8ꯂ 9ꯂ ꯀꯌꯥꯅꯣ ꯁꯨꯏ ꯑꯁꯤꯁꯤ ꯑꯃꯨꯛ ꯐꯥꯔꯦꯕ ꯑꯗꯨꯒ ꯀꯅꯥꯒꯤꯅꯣ ꯀꯩꯅꯣ ꯇꯧꯅꯔ ꯑꯗꯩ ꯒ꯭ꯔꯨꯞ ꯂꯤꯗꯔ ꯀꯅꯥꯅꯣ ꯑꯩꯁꯦ ꯊꯣꯛꯎꯔꯦ ꯑꯗꯩꯗꯤ ꯊꯣꯛꯑꯀꯥꯟꯗ ꯑꯩ ꯊꯥꯡꯁꯦ ꯐꯥꯖꯤꯟꯈ꯭ꯔꯦ ꯐꯥꯖꯤꯜꯂꯀꯥꯟꯗ ꯃꯣꯏꯅ ꯊꯥꯡꯁꯦ ꯇꯦꯁ ꯇꯧꯔꯒ ꯄꯨꯁꯟꯈ꯭ꯔꯦꯅꯦ ꯃꯣꯏ ꯀꯩꯀꯩ ꯇꯩ ꯈꯣꯠꯅ ꯁꯣꯝꯗ ꯏꯁꯀꯦꯟꯒ ꯇꯧꯔ ꯇꯦꯁ ꯇꯧꯔ ꯑꯩꯁꯦ ꯄꯨꯁꯜꯂ ꯆꯠꯂꯦ ꯃꯣꯏꯅ ꯑꯩꯁꯦ ꯄꯥꯈꯠꯂꯦ ꯑꯁ ꯀꯩꯅꯣ ꯇꯧꯔꯤꯁꯤꯗꯤ ꯀꯥꯏꯅ ꯑꯗ ꯃꯣꯏꯗꯤ ꯏꯂꯦꯛꯁꯟ ꯅꯨꯃꯤꯠ ꯑꯣꯏꯔꯝꯕꯩꯁꯨ ꯈꯔ ꯆꯦꯛꯁꯤꯟꯕꯒ ꯑꯗꯣ ꯁꯤꯁꯦ ꯍꯥꯟꯅ ꯄꯥꯔꯃꯤꯁꯟ ꯂꯧꯒꯗꯧꯅꯤꯁꯨ ꯍꯥꯏꯌꯦꯕ ꯁꯤ ꯑꯩꯈꯣꯏꯅ ꯈꯪꯗꯕ ꯑꯗꯨꯒ ꯑꯣꯔꯒꯅꯥꯏꯖꯔꯗꯨꯁꯨ ꯑꯩꯈꯣꯏꯗ ꯍꯥꯏꯔꯛꯇꯕ ꯑꯗꯩ ꯁꯨꯔꯤꯌꯥ ꯀ꯭ꯔꯤꯁꯅꯃꯨꯔꯇꯤꯒꯤ ꯃꯥꯏ ꯒ꯭ꯔꯨꯞ ꯑꯩꯈꯣꯏ ꯃꯥꯏ ꯒ꯭ꯔꯨꯞꯇ ꯆꯠꯄꯅꯤꯗꯣ ꯃꯣꯏꯅꯁꯨ ꯀꯩꯅꯣ ꯇꯧꯗꯕ ꯃꯣꯏꯗꯤ ꯍꯥꯟꯅ ꯁꯤꯡꯒꯥꯄꯨꯔꯗ ꯊꯨꯡ ꯂꯩꯔꯝꯃꯕꯅꯦꯕ ꯑꯗꯣ ꯐꯥꯖꯤꯜꯂꯀꯥꯟꯁꯤꯗ ꯃꯣꯏ ꯆꯦꯛ ꯅꯨꯡ ꯇꯧꯔꯦꯗ ꯑꯩꯁꯦ ꯈꯔ ꯄꯥꯈꯠꯂꯦ ꯑꯗꯨꯒ ꯃꯣꯏ ꯌꯥꯝꯅ ꯀꯣꯑꯣꯄꯔꯦꯠ ꯇꯧꯕ ꯍꯥꯏꯕ ꯃꯣꯏ ꯑꯩꯉꯣꯟꯗ ꯍꯧꯖꯤꯛ ꯀꯩꯅꯣ ꯇꯧꯔꯤꯕ ꯃꯤꯁꯇꯔ ꯆꯦꯟ ꯍꯥꯏꯅ ꯃꯤꯁꯇꯔ ꯆꯥꯟ ꯍꯥꯏꯅ ꯄꯨꯂꯤꯁ ꯑꯃ ꯂꯩꯔꯝꯃꯦꯕ ꯃꯥꯅꯅꯦꯕ ꯑꯅꯝꯕ ꯀꯩꯅꯣ ꯇꯧꯁꯦ ꯃꯥ ꯑꯩꯉꯣꯟꯗ ꯅꯪ ꯀꯔꯤꯝ ꯄꯥꯈꯠꯂꯨꯅꯨ ꯀꯥꯏꯅ ꯇꯧꯋꯦ ꯊꯥꯡꯁꯦ ꯃꯌꯥꯗꯤ ꯌꯥꯎꯄꯣꯟꯇꯦꯗꯣ ꯌꯦꯡꯉꯦ ꯑꯩꯅ ꯑꯩꯈꯣꯏꯗꯤ ꯁꯨꯃꯥꯏ ꯁꯨꯃꯥꯏꯅ ꯇꯧꯅ ꯏꯟꯗꯤꯌꯥꯗꯒꯤ ꯂꯥꯛꯄꯅꯤ ꯍꯌꯦꯡ ꯏꯁꯄ꯭ꯂꯥꯅꯦꯠ ꯊꯤꯌꯦꯇꯔꯗ ꯑꯩꯈꯣꯏ ꯁꯟꯗꯦꯗ ꯄꯔꯐꯣꯔꯃꯦꯟꯁ ꯑꯃ ꯂꯩ ꯑꯗꯨꯅ ꯑꯗꯨ ꯄꯔꯐꯣꯔꯃꯦꯟꯁꯇꯨꯒꯤ ꯂꯥꯛꯄꯅꯦ ꯈꯣꯠꯄꯅꯦ ꯑꯗꯨ ꯃꯣꯏ ꯄꯥꯔꯃꯤꯁꯟ ꯀꯔꯤ ꯀꯔꯥ ꯍꯪꯉꯦ ꯑꯩꯅ ꯁꯤꯗꯤ ꯑꯩꯈꯣꯏꯗꯤ ꯈꯪꯗꯦ ꯄꯥꯔꯃꯤꯁꯟꯒꯤꯗꯤ ꯃꯥ ꯑꯩꯉꯣꯟꯗ ꯑꯩꯅ ꯄꯥꯈꯠꯀꯅꯨ ꯀꯥꯏꯅꯅꯦ ꯅꯪ ꯏꯪꯅ ꯑꯗꯨꯝ ꯑꯩꯈꯣꯏ ꯑꯗꯨꯝ ꯀꯩꯅꯣ ꯇꯧꯁꯦ ꯑꯗꯨꯝ ꯑꯣꯐꯤꯁꯥꯔ ꯑꯃꯅꯤ ꯂꯥꯛꯑꯦ ꯑꯗꯨꯒ ꯁꯤ ꯄꯥꯔꯃꯤꯁꯟ ꯌꯥꯎꯗ꯭ꯔꯒꯗꯤ ꯌꯥꯗ꯭ꯔꯦꯅ ꯑꯩ ꯊꯥꯡꯁꯦ ꯐꯥꯔꯦ ꯐꯥꯔꯦ ꯑꯩꯁꯦ ꯉꯥꯏꯍꯥꯛ ꯗꯤꯇꯦꯟ ꯇꯧꯔꯦ ꯗꯤꯇꯦꯟ ꯇꯧꯔ ꯃꯣꯏ ꯀꯥꯏꯗ ꯄꯔꯐꯣꯝ ꯇꯧꯗꯣꯏꯅꯣ ꯈꯣꯠꯇꯣꯏꯅꯣ ꯑꯗꯨ ꯃꯇꯝꯗꯨꯗꯗꯤ ꯄꯣꯁꯇꯔ ꯀꯔꯤꯒꯁꯦ ꯃꯣꯕꯥꯏꯜ ꯑꯩ ꯌꯦꯡꯍꯜꯂꯦ ꯁꯤꯗꯤ ꯑꯩꯈꯣꯏ ꯇꯧꯒꯗꯕꯁꯦ ꯑꯗꯨꯗꯤ ꯃꯣꯏ ꯏꯁꯄ꯭ꯂꯥꯅꯦꯠ ꯊꯤꯌꯦꯇꯔꯅꯦ ꯍꯥꯏꯕꯁꯦ ꯃꯣꯏ ꯏꯁꯄ꯭ꯂꯥꯅꯦꯠ ꯊꯤꯌꯦꯇꯔꯗ ꯐꯣꯟ ꯇꯧꯈ꯭ꯔꯦ ꯑꯗꯩꯗꯤ ꯑꯥꯗꯒꯤ ꯀꯔꯤ ꯒ꯭ꯔꯨꯞꯅꯣ ꯈꯣꯠꯅꯣ ꯃꯣꯏ ꯑꯗꯨꯝ ꯍꯪꯅꯔꯒ ꯄꯣꯁꯇꯔ ꯌꯦꯡꯅꯔ ꯑꯗꯩꯗꯤ ꯃꯅꯤꯄꯨꯔꯤꯒꯤ ꯑꯗꯨꯅꯤ ꯑꯗꯥꯅꯤ ꯇꯧꯅꯔꯛꯄꯗꯒꯤ ꯑꯁꯤꯕꯨꯗꯤ ꯁꯦꯡꯅꯔꯦꯕ ꯑꯣ ꯑꯗꯩ ꯃꯣꯏꯁꯨ ꯌꯥꯝꯅ ꯀꯩꯅꯣ ꯇꯧꯔꯦ ꯐ꯭ꯔꯤ ꯑꯣꯏꯊꯣꯔꯦ ꯑꯗꯨꯒ ꯃꯣꯏ ꯍꯥꯏꯅ ꯍꯧꯖꯤꯛꯇꯤ ꯅꯤꯌꯣꯝꯅꯤꯅ ꯊꯥꯡꯁꯦ ꯃꯣꯏ ꯐꯥꯖꯤꯜꯍꯧꯔꯅꯤ ꯍꯥꯏꯔꯅꯦ ꯑꯗꯨꯒ ꯁꯤꯅ ꯑꯃꯨꯛ ꯄꯨꯂꯤꯁꯇꯒꯤ ꯀꯣꯟꯅ ꯂꯧꯊꯣꯛꯑꯣ ꯍꯥꯏꯅ ꯃꯣꯏ ꯃꯐꯝ ꯑꯃ ꯍꯥꯏꯌꯦꯕꯀꯣ ꯑꯗꯨ ꯂꯧꯊꯣꯛꯀꯗꯧꯅꯦ ꯁꯤ ꯃꯔꯛꯁꯦ ꯑꯣꯔꯒꯅꯥꯏꯖꯔꯁꯤꯒ ꯐꯣꯟ ꯇꯧꯅꯅ ꯈꯣꯠꯅꯅ ꯃꯌꯥꯝ ꯀꯩꯅೋ ꯇꯧꯔꯦ ꯑꯗꯨꯒ ꯑꯩꯒ ꯄꯨꯂꯞ ꯆꯠꯃꯤꯟꯅꯕ ꯑꯩꯈꯣꯏꯒꯤ ꯃꯤ 10ꯃꯨꯛꯇꯤ ꯃꯣꯏꯗꯤ ꯏꯌꯥꯔꯄꯣꯔꯠꯇꯩ ꯊꯣꯛꯑꯕꯅꯤꯀꯣ ꯊꯣꯛꯑꯒ ꯕꯁ ꯃꯣꯏ ꯉꯥꯏ ꯂꯩꯔꯦꯕ ꯑꯩꯁꯦ ꯑꯩꯈꯣꯏ ꯂꯧ ꯂꯥꯛꯄ ꯒꯥꯔꯤꯗꯣ ꯃꯣꯏ ꯂꯣꯏ ꯉꯥꯏ ꯑꯩꯁꯦ ꯑꯔꯥꯎꯟ 2 ꯑꯋꯥꯔꯁꯀꯨꯝꯕ ꯍꯦꯟꯅ ꯆꯪꯉꯝꯒꯅꯤ ꯃꯇꯦꯛ ꯉꯥꯏꯍꯥꯛꯇꯪꯗꯨ ꯃꯇꯝꯒꯤꯗꯣ ꯄꯨꯡ 2-3ꯒꯨꯝꯕꯗꯤ ꯆꯪꯉꯦꯕ ꯑꯗꯩ ꯃꯤꯁꯇꯔ ꯆꯦꯟꯗꯨꯅ ꯍꯥꯏꯔꯦ ꯑꯦꯁ ꯁꯤꯗꯤ ꯁꯨꯃꯥꯏ ꯁꯨꯃꯥꯏꯅ ꯇꯧꯗ ꯌꯥꯔꯣꯏ ꯁꯤ ꯄ꯭ꯔꯣꯁꯤꯖꯔꯁꯦ ꯁꯨꯃꯥꯏꯅ ꯂꯩ ꯅꯪ ꯄꯨꯔꯛꯄ ꯌꯥꯗꯦ ꯑꯗꯣ ꯉꯁꯤ ꯏꯂꯦꯛꯁꯟꯁꯨ ꯑꯣꯏꯔꯕꯅꯤꯅ ꯄꯥꯔꯃꯤꯁꯟ ꯌꯥꯎꯔꯛꯇ꯭ꯔꯕꯅꯤꯅ ꯁꯤ ꯄꯥꯔꯃꯤꯁꯟꯁꯦ ꯒ꯭ꯔꯥꯟ ꯑꯣꯏꯕꯗꯗꯤ ꯈꯔ ꯀꯩꯅꯣ ꯇꯧ ꯆꯪꯒꯅꯤ ꯑꯗ ꯁꯤꯗ ꯑꯩꯈꯣꯏꯅ ꯁꯤꯁ ꯇꯧꯍꯧꯔꯅꯤ ꯑꯗꯨꯒ ꯅꯣꯡꯉꯥꯜꯂꯒ ꯁꯇꯔꯗꯦꯅꯤꯅ ꯑꯃꯨꯛ ꯂꯧꯕ ꯑꯃꯨꯛ ꯌꯥꯔꯔꯣꯏ ꯃꯊꯪꯗ ꯑꯃꯨꯛ ꯁꯟꯗꯦ ꯂꯥꯛꯁꯜꯂꯦ ꯑꯗ ꯑꯩꯗꯤ ꯁꯟꯗꯦꯗ ꯄ꯭ꯔꯣꯒ꯭ꯔꯥꯝꯗꯣ ꯑꯗꯨꯃꯥꯏꯅ ꯇꯧꯅ ꯑꯩꯁꯦ ꯆꯠꯇ꯭ꯔꯦ ꯍꯥꯏꯕꯗꯤ ꯊꯥꯡꯁꯦ ꯄꯨꯕ ꯌꯥꯗꯦ ꯊꯥꯡꯁꯨ ꯊꯝꯃꯝꯃꯦꯕ ꯏꯌꯥꯔꯄꯣꯔꯠꯇ ꯊꯝꯃ ꯀꯥꯟꯁꯤꯗ ꯊꯥꯡꯁꯦ ꯂꯧꯍꯧꯔꯦꯅꯦ ꯂꯧꯍꯧꯔꯒ ꯑꯩꯁꯦ ꯏꯁꯥ ꯏꯇꯣꯝꯇ ꯊꯣꯛꯂꯛꯑꯦ ꯊꯣꯛꯂꯛꯑꯒ ꯃꯌꯥꯝꯗꯨꯅ ꯑꯩꯁꯦ ꯐꯥꯈ꯭ꯔꯦꯅ ꯃꯣꯏꯁꯦ ꯋꯥꯈꯟꯗꯣ ꯅꯨꯡꯉꯥꯏꯅꯗꯕ ꯑꯩꯅ ꯊꯣꯛꯂꯛꯑꯒ ꯑꯗꯩꯗꯤ ꯒꯥꯔꯤꯗ ꯀꯥꯈꯠꯂ ꯂꯥꯛꯑꯀꯥꯟꯗ ꯑꯣꯔꯒꯅꯥꯏꯖꯔ ꯃꯌꯥꯝꯗꯨꯅꯀꯣ ꯉꯥꯏ ꯂꯩꯔꯝꯃꯦ ꯌꯧꯔꯛꯄꯗ ꯑꯗ ꯑꯩꯁꯦ ꯗꯥꯏꯔꯦꯛ ꯅꯨꯃꯤꯠꯇꯨ ꯊꯦꯡꯉꯦꯕ ꯊꯦꯡꯕꯅꯤꯅ ꯗꯥꯏꯔꯦꯛ ꯂꯟꯁ ꯃꯐꯝꯗ ꯑꯣꯏꯅ ꯄꯨꯁꯜꯂꯦꯕ ꯃꯣꯏꯅ ꯑꯗ ꯏꯟꯗꯤꯌꯥꯗꯒꯤ ꯆꯠꯈꯤꯕ ꯃꯌꯥꯝꯁꯨ ꯂꯩꯔꯝꯃꯦ ꯑꯗꯣ ꯑꯩꯗꯤ ꯈꯔꯕꯨ ꯐꯔꯤ ꯁꯝꯅ ꯍꯥꯏꯔꯕꯗ ꯑꯩꯈꯣꯏ ꯐ꯭ꯂꯥꯏꯠꯇꯒ ꯄꯨꯕꯁꯦ ꯐꯣꯔꯦꯟ ꯈꯪꯗꯦ ꯑꯃ ꯈꯪꯗꯦ ꯆꯠꯄꯗꯁꯨ ꯑꯩꯈꯣꯏ ꯋꯥꯍꯣꯡ ꯃꯇꯨꯁꯦ ꯁꯤ ꯃꯣꯏ ꯐꯥꯏꯌꯦꯕ ꯍꯥꯟꯅ ꯄꯥꯔꯃꯤꯁꯟ ꯂꯧꯗ꯭ꯔꯒꯗꯤ ꯑꯗꯨꯅ ꯁꯥꯎꯠ ꯏꯟꯗꯤꯌꯥꯗꯩꯁꯨ ꯒ꯭ꯔꯨꯞ ꯑꯃ ꯃꯣꯏꯒꯤ ꯋꯥꯍꯣꯡꯒꯤ ꯖꯒꯣꯏ ꯇꯧꯕ ꯑꯃ ꯂꯩꯕꯅꯦꯕ ꯋꯥꯍꯣꯡ ꯃꯇꯨ ꯁꯥꯡꯉꯦ ꯃꯣꯏꯒꯤ ꯈꯨꯗꯨꯞ ꯑꯅꯤꯒ ꯁꯥꯡꯉꯝꯒꯅꯤ ꯈꯨꯗꯨꯞ ꯑꯃꯃꯝ ꯂꯝ ꯑꯃꯃꯨꯛ ꯍꯦꯟꯅ ꯁꯥꯡꯕ ꯋꯥꯍꯣꯡ ꯃꯇꯨ ꯁꯤꯒꯨꯝꯕ ꯃꯌꯥꯝ ꯌꯥꯝꯃꯦ ꯃꯣꯏ ꯗ꯭ꯔꯦꯁꯇꯣ ꯑꯗꯨꯒꯤ ꯃꯣꯏꯁꯦ ꯄꯨꯂꯞ ꯐꯥꯔꯕꯖꯥꯠꯅꯤꯗ ꯃꯣꯏꯅ ꯑꯩ ꯃꯃꯥꯡꯗ ꯑꯣꯏꯅ ꯇꯧꯈꯤꯕ ꯃꯣꯏ ꯑꯌꯨꯛꯀꯤ ꯐ꯭ꯂꯥꯏꯠꯇ ꯄꯨꯂꯞ ꯐꯥꯅ ꯃꯣꯏꯁꯨ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯃꯣꯏꯗꯤ ꯍꯥꯏꯅꯅ ꯂꯧꯊꯣꯛꯑꯕ꯭ꯔꯥ ꯀꯩꯅꯣꯝ ꯇꯧꯔꯦ ꯑꯗꯣ ꯑꯩꯒꯤ ꯊꯥꯡꯗꯨꯗꯤ ꯌꯥꯈꯤꯗ꯭ꯔꯦ ꯌꯥꯗꯕꯗꯤ ꯑꯩ ꯑꯣꯔꯒꯅꯥꯏꯖꯔꯗ ꯂꯥꯛꯑꯦ ꯑꯣꯔꯒꯅꯥꯏꯖꯔꯗ ꯑꯩꯅ ꯑꯁ ꯑꯗꯨꯗꯤ ꯑꯩꯗꯤ ꯁꯨꯃꯥꯏ ꯁꯨꯃꯥꯏꯅ ꯁꯤ ꯁꯤꯟ ꯌꯥꯎꯕꯅꯤꯅ ꯐꯥꯏꯇꯤꯡꯒꯤꯅꯤꯅ ꯊꯥꯡꯁꯤꯗꯤ ꯆꯨꯡꯃꯣꯏꯗꯤ ꯐꯥꯗꯦꯕꯀꯣ ꯊꯥꯡꯁꯤꯗꯤ ꯃꯔꯤꯒꯨꯝꯕꯗꯤ ꯃꯊꯧ ꯇꯥꯏ ꯑꯁ ꯐꯔꯦ ꯐꯔꯦ ꯃꯣꯏ ꯐꯣꯟꯒ ꯇꯧꯅꯅ ꯍꯪꯉꯦ ꯑꯗꯩꯗꯤ ꯑꯃꯈꯪꯅ ꯑꯁ ꯂꯩ ꯌꯦꯡꯍꯜꯂꯦ ꯄꯟꯖꯥꯕꯤꯒꯤ ꯊꯥꯡ ꯊꯥꯕ ꯑꯁꯥꯡꯕ ꯑꯃ ꯄꯨꯊꯣꯔꯛꯑꯦ ꯂꯨꯝꯁꯨ ꯂꯨꯝꯃꯦꯕ ꯁꯤꯗꯤ ꯌꯥꯔꯔꯣꯏꯅ ꯇꯧꯔꯒꯗꯤ ꯃꯣꯏ ꯊꯤꯍꯜꯂꯦ ꯅꯨꯃꯤꯠꯇꯨꯃ ꯑꯗꯨꯃꯥꯏꯅ ꯂꯣꯏꯁꯤꯜꯂꯦ ꯑꯗꯩꯗꯤ ꯁꯇꯔꯗꯦꯁꯦ ꯑꯩꯈꯣꯏ ꯔꯤꯍꯥꯔꯁꯦꯜ ꯇꯧꯋꯤ ꯔꯤꯍꯥꯔꯁꯦꯜꯗ ꯊꯥꯡꯁꯤ ꯌꯥꯎꯗ꯭ꯔꯦ ꯑꯗꯨꯗꯩ ꯑꯩꯅ ꯋꯥꯈꯜ ꯇꯧꯔꯦ ꯋꯥꯈꯜ ꯇꯧꯔꯀꯥꯟꯗ ꯍꯩꯁ ꯁꯤꯗꯤ ꯇꯧꯕ ꯌꯥꯏ ꯑꯗꯨꯗꯤ ꯑꯩꯈꯣꯏꯗꯤ ꯂꯤꯆꯩꯁꯦ ꯂꯤꯆꯩꯗꯤ ꯐꯗꯤ ꯁ꯭ꯋꯥꯏ ꯂꯤꯆꯩꯁꯨ ꯑꯣꯏꯅ ꯂꯩꯍꯜꯂꯦ ꯑꯩꯈꯣꯏ ꯊꯥꯡ ꯇꯝꯕꯗꯁꯨ ꯂꯤꯆꯩꯗꯒ ꯇꯝꯅꯩ
ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯑꯗꯨ ꯋꯥꯈꯜ ꯑꯃ ꯇꯧꯔꯒ ꯃꯁꯤꯅ ꯑꯣꯏꯅ ꯍꯥꯏꯍꯜꯂꯒꯦ ꯍꯥꯏꯅ ꯇꯧꯔꯒ ꯌꯥꯅꯕꯁꯦ ꯃꯁꯤꯗ ꯑꯗꯨꯝ ꯇꯧꯔꯒꯦꯅ ꯑꯩꯈꯣꯏ ꯆꯩꯕꯤ ꯍꯥꯏꯕꯒꯤ ꯇꯥꯏꯞꯇꯀꯣ ꯂꯤꯆꯩꯁꯤ ꯑꯣꯏꯅ ꯂꯩꯔꯨꯔꯦ ꯑꯗꯨꯒ ꯃꯥꯒꯤ ꯁꯥꯏꯖꯇꯣ ꯑꯗꯨꯝ ꯀꯛꯑꯒ ꯂꯤꯆꯩꯗ ꯑꯣꯏꯅ ꯑꯗꯨꯝ ꯌꯥꯅꯍꯟꯈ꯭ꯔꯦ ꯊꯥꯡ ꯌꯥꯅꯕꯒꯤ ꯃꯍꯨꯠꯇ ꯎꯄꯥꯏ ꯂꯩꯇꯕ ꯑꯗꯨꯃꯥꯏꯅ ꯇꯧꯗꯅ ꯇꯧꯔꯀꯥꯟꯁꯤꯗ ꯉꯁꯥꯏꯒꯤ ꯁꯟꯗꯦꯗꯗꯤ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯂꯣꯏꯔꯦꯗꯣ ꯑꯗꯨ ꯁꯇꯔꯗꯦꯁꯤꯗꯗꯤ ꯑꯩꯅ ꯐ꯭ꯔꯥꯏꯗꯦ ꯊꯨꯡꯕꯗ ꯁꯇꯔꯗꯦꯗ ꯔꯤꯍꯥꯔꯁꯦꯜ ꯂꯣꯏꯅ ꯇꯧꯅꯅꯕ ꯑꯣꯔꯒꯅꯥꯏꯖꯔꯁ ꯌꯥꯝ ꯆꯦꯜꯂꯦ ꯑꯗꯩ ꯃꯣꯏꯅ ꯊꯥꯡꯁꯦ ꯃꯣꯏ ꯍꯥꯏꯅ ꯅꯤꯡꯊꯧꯀꯥꯕ ꯅꯨꯃꯤꯠꯇꯗꯤ ꯂꯧꯊꯣꯛ ꯌꯥꯅꯤ ꯑꯗꯣ ꯑꯩꯁꯦ ꯅꯨꯡꯗꯥꯡꯒꯤ ꯐ꯭ꯂꯥꯏꯠ ꯑꯣꯏꯌꯦꯕ ꯑꯩ ꯍꯜꯂꯛꯄꯁꯦ ꯑꯩꯈꯣꯏ ꯃꯌꯥꯝ ꯍꯜꯂꯛꯀꯗꯣꯏꯁꯦ ꯑꯗꯨꯅ ꯃꯥ ꯅꯪꯁꯦ ꯃꯟꯗꯦ ꯅꯠꯇꯗꯤ ꯂꯧꯊꯣꯛ ꯌꯥꯔꯔꯣꯏꯅ ꯐꯔꯦ ꯐꯔꯦ ꯇꯧꯔꯒ ꯑꯩꯁꯦ ꯑꯃꯨꯛ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯅꯣꯡꯉꯥꯜꯂꯒ ꯃꯟꯗꯦꯁꯤꯗ ꯑꯌꯨꯛꯇ ꯑꯣꯔꯒꯅꯥꯏꯖꯔꯒꯤ ꯃꯤ ꯑꯃ ꯂꯥꯛꯑꯦ ꯑꯗꯨꯒ ꯄꯨꯂꯤꯁ ꯏꯁꯇꯦꯁꯟ ꯑꯃꯗ ꯄꯨꯔꯦ ꯑꯩꯗꯤ ꯃꯐꯝꯗꯤ ꯈꯪꯗꯦ ꯄꯨꯂꯤꯁ ꯏꯁꯇꯦꯁꯟ ꯑꯃꯗ ꯄꯨꯔꯦ ꯄꯨꯔꯒ ꯑꯗꯩ ꯃꯣꯏ ꯑꯗꯨꯝ ꯋꯥꯔꯤ ꯁꯥꯟꯅꯗꯅ ꯑꯗꯨ ꯃꯤꯒꯤ ꯄꯨꯂꯤꯁ ꯏꯁꯇꯦꯁꯟꯗꯤꯀꯣ ꯌꯥꯝ ꯅꯥꯟꯅ ꯈꯣꯠꯅ ꯂꯩꯔꯒ ꯍꯣꯏ ꯃꯥꯏ ꯃꯅꯨꯡ ꯃꯤ ꯐꯠꯇꯕ ꯃꯤꯒꯤꯗꯤ ꯄꯨꯂꯤꯁ ꯏꯁꯇꯦꯁꯟ ꯊꯅꯥꯁꯤ ꯀꯤꯗꯅ ꯑꯗꯨ ꯃꯣꯏꯗꯤ ꯆꯣꯀ꯭ꯂꯦꯠ ꯀꯩꯀꯥ ꯊꯝꯃꯦ ꯇꯣꯐꯤ ꯀꯩꯀꯥ ꯑꯗꯨꯝ ꯂꯧꯈꯠꯄ ꯌꯥꯕꯒꯤ ꯃꯑꯣꯡꯅꯤꯅꯦ ꯇꯦꯟꯁꯟ ꯂꯩꯍꯟꯗꯦ ꯑꯗꯨ ꯇꯧꯔꯒ ꯑꯩꯁꯦ ꯅꯤꯌꯔ ꯑꯕꯥꯎꯠ $35 ꯁꯤꯡꯒꯥꯄꯨꯔꯤ ꯗꯣꯂꯔ ꯑꯗ ꯑꯃꯨꯛ ꯐꯥꯏꯟ ꯇꯧꯔꯦ ꯑꯗꯨꯒ ꯊꯥꯡꯗꯣ ꯂꯣꯏ ꯄꯨ ꯂꯥꯛꯑꯦ ꯄ꯭ꯔꯣꯒ꯭ꯔꯥꯝꯗꯤ ꯅꯪꯍꯧꯗ꯭ꯔꯦ ꯑꯗꯣ ꯑꯩ ꯊꯥꯡꯗꯣ ꯂꯣꯏꯅ ꯄꯨ ꯂꯥꯛꯑꯦ ꯊꯅꯥꯗ ꯌꯧꯔꯦ ꯑꯗꯨꯒꯁꯨ ꯑꯗꯨꯝ ꯄꯨꯡ ꯑꯃ ꯑꯅꯤꯃꯨꯛ ꯍꯦꯟꯅ ꯆꯪꯉꯦ ꯃꯥꯏ ꯄ꯭ꯔꯣꯁꯦꯁꯤꯡ ꯑꯗꯨ ꯇꯧꯔꯤꯅꯦ ꯑꯗꯥ ꯇꯧꯔꯤꯅꯦ ꯑꯗꯨ ꯉꯥꯏꯍꯥꯛ ꯀꯦꯐꯦꯗ ꯐꯝ ꯀꯣꯟꯅ ꯊꯅꯥ ꯅꯧꯅꯕ ꯀꯦꯐꯦꯒ ꯂꯩ ꯑꯗꯨ ꯑꯗꯨꯝ ꯐꯝ ꯀꯣꯟꯅ ꯀꯩꯅꯣ ꯇꯧꯔꯀꯥꯟꯗ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯑꯩꯁꯦ ꯄꯨꯔ ꯂꯥꯛꯑꯦ ꯊꯥꯡꯗꯣ ꯑꯗꯨꯃꯥꯏꯅ ꯇꯧꯅ ꯇꯨꯔꯗꯣ ꯑꯩꯈꯣꯏꯒꯤ ꯑꯗꯨ ꯇꯨꯔꯗꯨꯃ ꯊꯥꯡ ꯌꯥꯎꯗꯅ ꯑꯗꯨꯝ ꯆꯩꯕꯤꯅ ꯍꯥꯏꯕ ꯑꯗꯨꯅ ꯂꯥꯏꯐꯁꯦ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁꯁꯦ ꯃꯑꯣꯡ ꯃꯑꯣꯡꯅꯦꯕ ꯑꯩꯈꯣꯏ ꯂꯝ ꯈꯔ ꯂꯩꯌꯦ ꯑꯩꯈꯣꯏ ꯆꯠꯄꯗ ꯄꯨꯡꯒꯜ ꯁꯥꯔꯇꯤꯐꯤꯀꯦꯠ ꯂꯧꯊꯣꯛꯇꯕ ꯌꯥꯗꯕ ꯁꯝꯅ ꯍꯥꯏꯔꯕꯗ ꯑꯁꯇ꯭ꯔꯦꯂꯤꯌꯥꯁꯦ ꯄꯨꯡꯅꯦꯕ ꯑꯇꯩꯒꯤꯗꯤ ꯍꯥꯏꯖꯕ ꯉꯝꯗꯦ ꯑꯩꯈꯣꯏ ꯃꯔꯨ ꯑꯩꯈꯣꯏ ꯂꯦꯗꯔ ꯌꯨꯁ ꯇꯧꯋꯤꯗꯅ ꯑꯗꯨꯅ ꯁꯤꯒꯤ ꯁꯥꯔꯇꯤꯐꯤꯀꯦꯠ ꯌꯥꯎꯗ꯭ꯔꯒꯗꯤ ꯑꯁꯇ꯭ꯔꯦꯂꯤꯌꯥꯗ ꯏꯃꯤꯒ꯭ꯔꯦꯁꯟ ꯇꯧꯕ ꯀꯥꯟꯗ ꯆꯪꯍꯜꯂꯣꯏꯦꯕ ꯁꯄꯣꯁ ꯑꯩꯅ ꯄꯨꯡ ꯄꯨꯔꯦꯅ ꯄꯨꯡꯁꯦ ꯃꯣꯏ ꯐꯥꯖꯤꯜꯍꯧꯅꯦꯕ ꯐꯥꯖꯤꯜꯂꯀꯥꯟꯗ ꯀꯔꯝꯕ ꯃꯇꯝꯗ ꯂꯧꯕ ꯌꯥꯅꯤ ꯍꯥꯏꯕꯗ ꯃꯣꯏꯅ ꯑꯥꯏꯁꯇ ꯑꯩꯈꯣꯏꯒꯤ ꯐ꯭ꯔꯤꯖꯔꯗ ꯄꯨꯡꯁꯦ 12 ꯑꯋꯥꯔꯁꯀꯨꯝꯕ ꯊꯝ ꯇꯥꯕ ꯐ꯭ꯔꯤꯖꯔꯗ ꯑꯗꯨꯒꯨꯝꯕ ꯂꯧꯊꯣꯛ ꯁꯤꯖꯤꯟꯅꯕ ꯇꯥꯕ ꯑꯗꯨꯗꯤ ꯀꯥꯏ ꯌꯥꯔꯅꯤ ꯑꯗꯨꯃꯥꯏꯅ ꯇꯧꯅ ꯃꯥꯒꯤ ꯅꯤꯌꯣꯝꯁꯦ ꯃꯌꯥꯝ ꯂꯩꯅ ꯁꯤꯒꯤ ꯁꯦꯝ ꯄ꯭ꯔꯣꯁꯦꯁꯁꯦ ꯑꯩꯈꯣꯏꯅ ꯐꯤꯖꯤ ꯆꯠꯄꯗꯁꯨ ꯇꯧꯋꯤ ꯐꯤꯖꯤꯒꯤꯁꯨ ꯋꯥꯔꯤ ꯑꯗꯨꯝ ꯅꯨꯡꯉꯥꯏꯕ ꯂꯩ ꯑꯗꯣ ꯍꯌꯦꯡ ꯍꯪꯆꯤꯠ ꯂꯥꯏꯚ ꯂꯥꯛꯄꯗꯀꯣ ꯍꯌꯦꯡꯁꯨ ꯑꯃꯨꯛ ꯑꯩ ꯄꯨꯡ 3 ꯂꯥꯛꯅꯕꯗꯤ ꯍꯣꯠꯅꯒꯦ ꯑꯩꯁꯦ ꯃꯇꯝꯁꯦ ꯑꯗꯨꯝ ꯅꯣꯡꯃꯒꯤ ꯁꯣꯏꯗꯕꯤ ꯈꯔ ꯈꯔ ꯂꯥꯛꯅꯕ ꯍꯣꯠꯅꯒꯦ ꯑꯗꯨꯒ ꯍꯌꯦꯡ ꯐꯤꯖꯤꯁꯦ ꯁꯤ ꯆꯠꯄꯒꯤꯁꯨ ꯍꯌꯦꯡ ꯋꯥꯔꯤꯗꯣ ꯃꯇꯦꯛ ꯑꯃ ꯑꯗꯨꯝ ꯂꯤꯔ ꯂꯣꯏꯔꯦ ꯁꯨꯃꯥꯏꯅ ꯇꯧꯗꯅ ꯁꯤꯡꯒꯥꯄꯨꯔ ꯈꯣꯡꯆꯠꯇ ꯆꯠꯂꯨꯔꯦ ꯑꯩꯈꯣꯏ ꯃꯌꯥꯝ ꯍꯜꯂꯛꯑꯦ ꯅꯨꯡꯉꯥꯏꯅ ꯑꯩꯈꯣꯏ ꯏꯝꯐꯥꯜꯗꯒꯤ ꯂꯥꯛꯄ ꯏꯆꯤꯟ ꯏꯅꯥꯎ ꯑꯩꯒ ꯄꯨꯟꯁꯤꯟꯃꯤꯟꯅꯕ ꯃꯌꯥꯝꯁꯨ ꯃꯣꯏ ꯏꯝꯐꯥꯜꯗ ꯍꯟꯈꯔꯦ ꯑꯗꯨ ꯑꯩꯗꯤ ꯁꯤꯜꯆꯔꯒꯤꯅ ꯁꯤꯜꯆꯔꯔꯣꯝꯗ ꯂꯥꯛꯍꯧꯔꯦ ꯑꯩꯈꯣꯏ ꯆꯠꯃꯤꯟꯅꯕ ꯏꯆꯦ ꯁꯨꯃꯟꯁꯤꯅ ꯃꯥꯅ ꯀꯜꯀꯇꯥ ꯂꯩꯍꯧꯔꯦ ꯁꯨꯃꯥꯏꯅ ꯇꯧꯅ ꯇꯨꯔꯗꯣ ꯇꯧꯈꯤ ꯍꯥꯏꯕꯗꯤ ꯄꯣꯠ ꯆꯩꯁꯦ ꯑꯩꯈꯣꯏꯒꯤ ꯑꯦꯅꯤ ꯐꯣꯔꯦꯟ ꯆꯠꯀꯥꯟꯗ ꯑꯩꯈꯣꯏꯅ ꯌꯦꯡꯒꯗꯧꯁꯦ ꯀꯔꯤꯅ ꯄꯨꯕ ꯌꯥꯏ ꯌꯥꯗꯦ ꯃꯇꯝ ꯃꯇꯝꯒꯤ ꯈꯔ ꯆꯦꯟꯖꯦꯁ ꯂꯣꯏ ꯑꯣꯏꯕꯅꯦꯕ ꯑꯗꯨ ꯁꯤꯁꯨ ꯑꯩꯈꯣꯏ ꯊꯤꯒꯠꯐꯝ ꯆꯪꯉꯦ ꯑꯩꯅ ꯊꯤꯒꯠꯍꯧꯗꯕ ꯑꯩꯅ ꯑꯇꯣꯞꯄ ꯃꯐꯝꯗꯗꯤ ꯐꯥꯗꯕꯅꯤꯅ ꯊꯥꯡꯁꯦ ꯐꯥꯗꯕꯅꯤꯅ ꯑꯩꯅ ꯀꯩꯁꯨ ꯍꯦꯟꯅ ꯈꯜꯂꯨꯗꯕ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯨ ꯃꯇꯨꯡꯗꯒꯤꯗꯤ ꯑꯦꯂꯔꯠ ꯑꯣꯏꯔꯦ ꯑꯗꯨ ꯃꯇꯨꯡ ꯆꯠꯂꯨꯕ ꯑꯃꯨꯛ ꯆꯠꯂꯨꯕꯗꯨꯗꯤ ꯑꯁ ꯃꯗꯨꯒꯤꯁꯨ ꯋꯥꯔꯤ ꯌꯥꯝ ꯅꯨꯡꯉꯥꯏ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏꯁꯦ ꯄꯨꯡ ꯌꯩꯕ 3 ꯆꯠꯀꯗꯧꯕꯅꯦꯕ ꯆꯍꯤ ꯑꯗꯨ ꯆꯠꯂꯨꯔ ꯃꯇꯨꯡ ꯆꯍꯤ ꯑꯃꯅꯤ ꯁꯤ 2018ꯒꯨꯝꯕꯗ ꯑꯣꯏꯔꯝꯒꯅꯤ ꯑꯩꯒ ꯄꯨꯡ ꯌꯩꯃꯤꯟꯅꯕ ꯄ꯭ꯔꯦꯝ ꯀꯨꯃꯥꯔꯗꯣ ꯑꯩꯈꯣꯏ ꯃꯌꯥꯝꯅ ꯃꯥꯏꯄꯤꯛ ꯃꯥꯏꯄꯤꯛ ꯍꯥꯏꯅ ꯃꯥꯒ ꯑꯗꯩ ꯑꯃꯅ ꯑꯉꯧꯁꯅꯥꯒ ꯑꯣꯏꯅꯥꯝ ꯑꯉꯧꯁꯅꯥ ꯑꯩꯈꯣꯏ ꯑꯍꯨꯝꯁꯦ ꯆꯠꯅꯕ ꯀꯩꯅꯣ ꯇꯧꯕꯅꯤꯗ ꯄ꯭ꯔꯣꯒ꯭ꯔꯥꯝꯁꯦ ꯂꯣꯏꯅ ꯂꯣꯏꯔꯦ ꯂꯣꯏꯔꯀꯥꯟꯗ ꯁꯤꯡꯒꯥꯄꯨꯔꯁꯦ ꯚꯤꯖꯥꯁꯦ ꯀꯩꯁꯨ ꯌꯥꯝ ꯀꯩꯅꯣ ꯇꯧꯕ ꯅꯠꯇꯦꯕ ꯑꯗꯩ ꯑꯣꯔꯒꯅꯥꯏꯖꯔꯁꯤꯅ ꯑꯗꯒꯤ ꯆꯦ ꯅꯨꯡ ꯊꯥꯅ ꯈꯣꯠꯅ ꯂꯣꯏꯅ ꯀꯟꯐꯥꯔꯝ ꯑꯣꯏꯔꯦ ꯍꯥꯏꯅ ꯇꯧꯔꯀꯥꯟꯁꯤꯗ ꯑꯩꯁꯦ ꯑꯩꯈꯣꯏ ꯑꯍꯨꯝꯁꯦ ꯀꯜꯀꯇꯥꯗ ꯊꯦꯡꯅꯕꯅꯤꯗ ꯀꯜꯀꯇꯥ ꯑꯦꯌꯥꯔꯄꯣꯔꯠꯇ ꯊꯦꯡꯅꯔꯒ ꯁꯄꯣꯁ ꯉꯁꯤ ꯌꯧꯔꯦꯅ ꯈꯜꯂꯣ ꯍꯌꯦꯡꯁꯤꯃ ꯑꯩꯈꯣꯏꯒꯤ ꯚꯤꯖꯥꯒꯤ ꯆꯦꯟꯊꯣꯛ ꯆꯦꯟꯁꯤꯟ ꯑꯩ ꯑꯦꯖꯦꯟ ꯑꯃꯅ ꯇꯧꯔꯤꯕꯅꯤꯅ ꯑꯗꯨꯒꯤ ꯂꯧꯔꯨꯕ ꯈꯣꯠꯂꯨꯕ ꯑꯗꯩꯗꯤ ꯑꯦꯖꯦꯟꯗꯨ ꯎꯅꯔꯝꯕ ꯈꯣꯠꯅꯔꯝꯕ ꯃꯗꯨ ꯇꯧꯅꯕꯗꯨꯒꯀꯣ ꯅꯣꯡꯃ ꯂꯩꯒꯗꯧꯕ ꯑꯗꯨꯒꯤ ꯃꯊꯪ ꯅꯨꯃꯤꯠ ꯆꯠꯀꯗꯧꯅꯦꯕ ꯁꯤ ꯆꯠꯀꯥꯟꯁꯤꯗ ꯑꯩꯒꯤ ꯚꯤꯖꯥꯁꯦ ꯑꯩ ꯉꯁꯤ ꯌꯧꯔꯦ ꯍꯌꯦꯡꯁꯦ ꯑꯦꯖꯦꯟꯁꯦ ꯎꯅꯔꯨꯔꯦ ꯇꯤꯛꯀꯦꯠ ꯀꯩꯀꯥ ꯃꯥ ꯂꯣꯏ ꯄꯤꯔꯛꯑꯦ ꯑꯗꯨꯒꯗꯤ ꯑꯩ ꯚꯤꯖꯥꯁꯤ ꯌꯥꯎꯔꯛꯇ꯭ꯔꯦꯕ ꯑꯩ ꯚꯤꯖꯥꯁꯤ ꯃꯣꯏ ꯗꯤꯇꯦꯟ ꯇꯧ ꯊꯝꯍꯧꯔꯦ ꯁꯤ ꯅꯦꯛꯁ ꯇ꯭ꯔꯤꯞꯇꯅꯤꯀꯣ ꯑꯩ ꯚꯤꯖꯥꯁꯦ ꯗꯤꯇꯦꯟ ꯇꯧ ꯊꯝꯍꯧꯕꯗꯒꯤ ꯃꯣꯏ ꯚꯤꯖꯥꯁꯦ ꯂꯥꯛꯇ꯭ꯔꯦ ꯁꯤ ꯏ ꯚꯤꯖꯥꯅꯦꯕ ꯂꯥꯛꯇꯕꯗꯒꯤ ꯑꯦꯖꯦꯟꯁꯤꯁꯤꯅ ꯃꯥꯁꯨ ꯃꯊꯥ ꯁꯥꯔꯦ ꯑꯗꯨ ꯃꯥ ꯍꯥꯏ ꯉꯥꯏꯈꯣ
ꯀꯩꯅꯣ ꯇꯧꯔꯨꯒꯤꯅꯨ ꯍꯥꯏꯅꯅꯦ ꯑꯝꯇꯪꯒ ꯉꯥꯏꯈꯣ ꯍꯥꯏꯅ ꯃꯥ ꯑꯩꯉꯣꯟꯗꯕꯨꯗꯤ ꯀꯩꯅꯣ ꯇꯧꯍꯜꯂꯦ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯃꯣꯏ ꯑꯅꯤꯒꯤꯗꯤ ꯚꯤꯖꯥꯁꯦ ꯐꯪꯉꯦꯕ ꯐꯪꯉꯀꯥꯟꯗ ꯃꯣꯏ ꯑꯅꯤꯅ ꯊꯥꯔ ꯏꯌꯥꯔꯗ ꯇꯧꯔ ꯆꯠꯈ꯭ꯔꯦ ꯕꯦꯡꯀꯣꯛ ꯇꯥꯔ ꯆꯠꯇꯣꯏꯅꯦ ꯃꯣꯏꯅ ꯕꯦꯡꯀꯣꯛ ꯇꯥꯔꯒ ꯑꯗꯨꯒ ꯑꯩꯁꯦ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇ꯭ꯔꯦꯕ ꯑꯩ ꯅꯨꯃꯤꯠꯇꯨ ꯂꯩꯍꯧꯔꯦ ꯃꯊꯪ ꯅꯨꯃꯤꯠ ꯃꯣꯏꯅ ꯅꯨꯡꯗꯥꯡ ꯑꯩ ꯊꯤꯜꯂꯝꯃꯒ ꯑꯩ ꯏꯌꯥꯔꯄꯣꯔꯠ ꯃꯄꯥꯟꯗ ꯃꯅꯥꯛꯇ ꯍꯣꯇꯦꯜ ꯑꯃ ꯂꯧꯋꯦꯕ ꯑꯩꯈꯣꯏꯁꯦ ꯑꯗꯨ ꯂꯩꯃꯤꯟꯅꯔꯝꯃꯒ ꯃꯣꯏꯁꯦ ꯅꯣꯡꯉꯥꯜꯂ ꯆꯠꯈꯔꯦ ꯅꯨꯡꯗꯥꯡꯗ ꯊꯤꯜꯂꯨꯔꯦ ꯊꯤꯜꯂꯨꯔꯒ ꯂꯥꯛꯑꯦ ꯂꯥꯛꯑꯒ ꯅꯦꯛꯁ ꯗꯦꯁꯦ ꯁꯤꯗ ꯑꯩꯁꯦ ꯀꯩꯅꯣ ꯇꯧꯕꯅꯤꯗ ꯚꯤꯖꯥꯁꯤ ꯑꯃꯨꯛ ꯑꯦꯄ꯭ꯂꯥꯏ ꯇꯧꯍꯜꯂꯦ ꯑꯦꯄ꯭ꯂꯥꯏ ꯇꯧꯕꯁꯤꯗ ꯍꯣꯏ ꯀꯔꯤꯒꯨꯝꯕ ꯈꯔ ꯑꯩꯈꯣꯏꯅ ꯁꯤꯗꯤ ꯑꯩ ꯑꯗꯨꯝ ꯃꯅꯨꯡꯒꯤ ꯂꯩꯗꯕ ꯄ꯭ꯔꯣꯇꯣꯀꯣꯜ ꯀꯔꯤ ꯍꯥꯏꯒꯗ꯭ꯔꯥ ꯀꯅꯥ ꯀꯅꯥꯗ ꯇꯦꯛ ꯇꯧꯕ ꯈꯣꯠꯄ ꯈꯔ ꯑꯗꯨꯝ ꯇꯧꯅꯔꯀꯥꯟꯗ ꯇꯧꯔꯀꯥꯟꯁꯤꯗ ꯚꯤꯖꯥꯁꯦ ꯇꯧꯔꯦ ꯃꯣꯏꯅ ꯑꯦꯄ꯭ꯂꯥꯏ ꯇꯧꯁꯟꯈ꯭ꯔꯦ ꯑꯩꯁꯦ ꯉꯥꯏꯔꯦ ꯑꯗꯨꯒ ꯅꯨꯡꯊꯤꯟ ꯄꯨꯡ 4:30 ꯇꯥꯕꯗ ꯇ꯭ꯔꯥꯚꯦꯂꯤꯡ ꯑꯦꯖꯦꯟꯗꯒꯤ ꯐꯣꯟ ꯂꯥꯛꯑꯦ ꯑꯦ ꯁꯨꯃꯥꯏꯅ ꯇꯧꯅ ꯅꯪ ꯚꯤꯖꯥꯗꯣ ꯑꯣꯏꯔꯦꯅ ꯑꯗꯣ ꯑꯥꯗꯒꯤꯁꯨ ꯑꯩꯈꯣꯏꯅ ꯃꯦꯜ ꯊꯥꯍꯟꯕ ꯁꯤꯡꯒꯥꯄꯨꯔ ꯑꯦꯝꯕꯦꯁꯤꯗꯅꯦ ꯁꯤꯡꯒꯥꯄꯨꯔꯗꯩꯁꯨ ꯃꯦꯜ ꯅꯨꯡ ꯊꯥ ꯈꯣꯠꯅ ꯁꯨꯃꯥꯏꯅ ꯃꯥꯅ ꯌꯥꯝ ꯏꯝꯄꯣꯔꯇꯦꯟ ꯑꯣꯏꯕ ꯃꯤꯅꯤ ꯃꯥꯒꯤ ꯔꯣꯜꯁꯦ ꯑꯗꯨꯅꯤ ꯑꯗꯥꯅꯤ ꯃꯥ ꯁꯨꯃꯥꯏꯅ ꯗ꯭ꯔꯃꯔꯅꯤ ꯄꯥꯔꯐꯣꯝ ꯇꯧꯒꯗꯕꯅꯤ ꯅꯣꯡꯃ ꯈꯤꯇꯪ ꯂꯩꯒꯗꯕꯅꯤ ꯇꯧꯔꯀꯥꯟꯁꯤꯗ ꯑꯩ ꯚꯤꯖꯥꯁꯦ ꯂꯥꯛꯑꯦ ꯑꯗꯨꯒ ꯇꯤꯀꯦꯠꯇꯤ ꯀꯛꯇꯦ ꯑꯗꯣ ꯈꯨꯗꯛꯇ ꯇꯤꯀꯦꯠ ꯑꯃ ꯀꯛꯑꯦ ꯑꯩꯗꯨꯅ ꯁꯤꯡꯒꯥꯄꯨꯔ ꯑꯦꯌꯥꯔꯂꯥꯏꯟꯁꯇ ꯑꯣꯏꯅ ꯂꯧꯔꯦ ꯑꯗꯨꯒ ꯑꯣꯏꯅ ꯂꯧꯔꯒ ꯑꯗꯨꯝ ꯅꯨꯡꯗꯥꯡꯗꯣ ꯁꯟꯗꯥꯗꯣ ꯑꯗꯨꯃꯥꯏꯅ ꯀꯟꯐꯥꯔꯝ ꯑꯣꯏꯅꯔꯦ ꯑꯗꯩꯗꯤ ꯑꯩꯒꯤ ꯇ꯭ꯔꯥꯚꯦꯜ ꯑꯦꯖꯦꯟꯇꯨꯅ ꯏꯃꯦꯜꯗ ꯇꯧꯔ ꯂꯣꯏ ꯊꯥꯔꯛꯑꯦ ꯏꯃꯦꯜꯗ ꯊꯥꯔꯒ ꯇꯤꯀꯦꯠ ꯃꯌꯥꯝꯗꯣ ꯆꯤꯡꯊꯣꯛ ꯈꯣꯠꯇꯣꯛꯅ ꯇꯧꯅꯔꯒ ꯑꯗꯩꯗꯤ ꯅꯨꯡꯗꯥꯡ ꯑꯊꯦꯡꯕꯒꯤ ꯐ꯭ꯂꯥꯏꯠꯇꯣ ꯇꯧꯔ ꯆꯠꯂꯦ ꯆꯠꯂꯀꯥꯟꯗ ꯑꯥꯗ ꯏꯌꯥꯔꯄꯣꯔꯠꯇꯨꯗ ꯃꯣꯏ ꯂꯧꯕ ꯂꯥꯛꯑꯦ ꯑꯗꯨꯒ ꯑꯗꯨꯃꯥꯏꯅ ꯇꯧꯅ ꯑꯥꯗ ꯅꯣꯡꯃ ꯔꯤꯍꯥꯔꯁꯦꯜ ꯇꯧꯔ ꯄ꯭ꯔꯣꯒ꯭ꯔꯥꯝꯗꯣ ꯇꯧꯔꯒ ꯃꯊꯪ ꯅꯨꯃꯤꯠꯇ ꯂꯥꯛꯑꯦ ꯂꯥꯛꯄꯗꯁꯨ ꯃꯣꯏꯅ ꯊꯥꯔ ꯏꯌꯥꯔ ꯂꯥꯛꯄꯅꯤꯅ ꯃꯣꯏꯅ ꯑꯩꯉꯣꯟꯗ ꯈꯤꯇꯪ ꯃꯃꯥꯡ ꯆꯠꯈ꯭ꯔꯦ ꯃꯣꯏ ꯊꯥꯔ ꯏꯌꯥꯔ ꯕꯦꯡꯀꯣꯛ ꯑꯣꯏꯔ ꯂꯥꯛꯑꯦ ꯑꯩꯅ ꯈꯤꯇꯪ ꯊꯦꯡꯅꯞ ꯆꯠꯂꯦ ꯑꯩꯅ ꯁꯤꯗꯩꯗꯤ ꯄꯨꯡ 3:30 ꯆꯪꯉꯦꯕ ꯀꯜꯀꯇꯥꯗꯒꯤ ꯁꯤꯡꯒꯥꯄꯨꯔꯁꯦ ꯑꯗꯨꯗ ꯗꯥꯏꯔꯦꯛ ꯐ꯭ꯂꯥꯏꯠꯇꯣ ꯂꯥꯛꯑꯒ ꯀꯜꯀꯇꯥ ꯏꯌꯥꯔꯄꯣꯔꯠꯇ ꯃꯣꯏꯁꯦ ꯉꯥꯏꯔꯦ ꯉꯥꯏꯔꯀꯥꯟꯗ ꯑꯗꯨꯃꯥꯏꯅ ꯇꯧꯔ ꯊꯣꯛꯃꯤꯟꯅꯔꯦ ꯑꯗꯨꯃꯥꯏꯅꯁꯨ ꯁꯤꯡꯒꯥꯄꯨꯔ ꯃꯊꯪꯒꯤ ꯈꯣꯡꯆꯠꯁꯨ ꯑꯗꯨꯃꯥꯏꯅ ꯇꯧꯒꯦ ꯁꯤ ꯅꯠꯇꯕ ꯑꯇꯣꯞꯄ ꯈꯣꯡꯆꯠ ꯃꯌꯥꯝ ꯂꯩꯔꯤ ꯐꯤꯖꯤ ꯆꯠꯂꯨꯕꯗꯒꯤ ꯐ꯭ꯂꯥꯏꯠꯁꯦ ꯀꯦꯟꯁꯦꯜ ꯑꯣꯏꯅꯗꯅꯀꯣ ꯑꯁ ꯃꯗꯨꯒꯤ ꯋꯥꯔꯤꯗꯨꯁꯨ ꯑꯩ ꯑꯗꯨꯝ ꯃꯔꯛ ꯃꯔꯛꯇ ꯑꯗꯨꯝ ꯂꯤꯔꯛꯀꯦꯕ ꯅꯣꯡꯃ ꯑꯗꯩ ꯑꯃꯦꯔꯤꯀꯥ ꯆꯠꯂꯨꯕꯗ ꯀꯃꯥꯏ ꯀꯃꯥꯏꯅ ꯇꯧꯔꯛꯄ ꯑꯍꯥꯟꯕ ꯆꯠꯄꯗꯅ ꯀꯃꯥꯏꯅ ꯇꯧꯕ ꯑꯅꯤꯁꯨꯕ ꯆꯠꯄꯗꯅ ꯀꯃꯥꯏꯅ ꯇꯧꯕ ꯑꯍꯨꯝꯁꯨꯕꯁꯤꯅ ꯀꯃꯥꯏꯅ ꯇꯧꯕ ꯂꯩꯗꯅ ꯃꯥꯏ ꯃꯑꯣꯡꯁꯦ ꯃꯑꯣꯡ ꯑꯗꯨꯝ ꯇꯨꯔꯁꯦ ꯑꯩ ꯑꯗꯨꯝ ꯂꯤꯖꯔꯛꯀꯦ ꯃꯊꯪ ꯃꯊꯪ ꯇꯧꯅ ꯅꯣꯡꯃ ꯑꯗꯨꯝ ꯂꯥꯛꯄꯤꯌꯨ ꯑꯩꯒꯤ ꯂꯥꯏꯐꯁꯤꯁꯨ ꯑꯗꯨꯝ ꯃꯌꯥꯝ ꯌꯦꯡꯃꯤꯟꯅꯁꯤ ꯃꯌꯥꯝꯁꯨ ꯑꯋꯥ ꯑꯅꯥ ꯑꯩꯈꯣꯏ ꯃꯌꯥꯝ ꯑꯗꯨꯝ ꯁꯤꯌꯔ ꯇꯧꯃꯤꯟꯅꯁꯤ ꯍꯧꯖꯤꯛ ꯗꯨꯔꯒꯥ ꯄꯨꯖꯥ ꯂꯣꯏꯈ꯭ꯔꯦ ꯑꯗꯨꯒ ꯀꯩꯅꯣ ꯋꯥꯠꯂꯤꯗꯅ ꯀꯥꯂꯤ ꯄꯨꯖꯥ ꯋꯥꯠꯂꯤ ꯍꯌꯦꯡ ꯍꯪꯆꯤꯠꯇ ꯉꯥꯏꯔꯦ ꯄꯨꯔꯅꯤꯃꯥ ꯅꯨꯃꯤꯠꯇ ꯃꯦꯔꯥ ꯋꯥꯌꯨꯡꯕ ꯅꯨꯃꯤꯠꯇ ꯑꯩꯈꯣꯏ ꯂꯛꯈꯤ ꯄꯨꯖꯥ ꯇꯧꯔꯅꯤ ꯑꯗꯨꯅ ꯃꯌꯥꯝ ꯁꯤꯒꯤ ꯑꯣꯏꯅꯗꯤ ꯁꯨꯃꯥꯏꯅ ꯑꯗꯨꯝ ꯂꯣꯏꯁꯟꯖꯔꯒꯦ ꯑꯗꯨꯒ ꯍꯌꯦꯡ ꯑꯃꯨꯛ ꯎꯅꯔꯁꯦ ꯈꯨꯔꯨꯝꯖꯔꯤ